ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯪꯒꯤ ꯑꯣꯏꯕꯗꯤ ꯁꯤꯜꯚꯤꯌꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯂꯤꯡꯖꯦꯜ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯤꯂꯥ ꯂꯣꯏꯔꯕꯅꯤ ꯑꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛꯇꯤ ꯏꯔꯤꯛ ꯅꯪ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯪꯕꯨꯁꯨ ꯑꯩꯅ ꯊꯥꯗꯣꯛꯂꯒꯅꯤ ꯑꯗꯨ ꯃꯤꯌꯥꯝ ꯈꯪꯅ ꯑꯩ ꯁꯤꯜꯚꯤꯌꯥꯅꯤ ꯇꯥꯛꯂꯝꯈꯤꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯈꯣꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯨꯃꯥꯡꯗꯨ ꯍꯩꯖꯤꯡꯄꯣꯠꯀꯤ ꯃꯤꯌꯥꯝ ꯇꯤꯜꯂꯤ ꯁꯤꯜꯚꯤꯌꯥ ꯀꯦꯕ ꯌꯥꯕ ꯀꯦꯔꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯨ ꯂꯥꯛꯂꯦ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯗꯤ ꯁꯤꯜꯚꯤꯌꯥ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯄꯣꯏꯔꯩꯁꯨ ꯐꯣꯟ ꯇꯧꯔꯛꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯁꯤꯜꯚꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯂꯤꯡꯖꯦꯜꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯁꯤꯜꯚꯤꯌꯥ ꯇꯥꯏꯕꯪ ꯃꯄꯨ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯌꯨ ꯁꯨꯞꯅꯇꯪꯒꯤ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯪ ꯄꯤꯅꯕꯤꯌꯨ ꯍꯛꯆꯥꯡ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯩꯕꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛꯇꯪꯗꯤ ꯑꯩꯒꯤ ꯏꯁꯛ ꯑꯁꯦ ꯇꯥꯛꯆꯈꯤꯒꯦ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯌꯨ ꯃꯥꯅ ꯑꯗꯨꯝꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯗꯒꯤ ꯂꯤꯡꯖꯦꯜꯒꯤ ꯍꯛꯆꯥꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯥꯅ ꯑꯗꯨꯝꯅ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯕꯒ ꯃꯄꯥꯟꯂꯣꯝꯗ ꯃꯃꯥꯟꯅꯕꯤ ꯂꯥꯛꯏꯕꯁꯤꯡꯗꯨꯒ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅꯤ ꯑꯩ ꯏꯁꯤꯡ ꯈꯤꯇ ꯊꯛꯆꯒꯦ ꯏꯔꯤꯛꯇꯣ ꯌꯥꯝ ꯋꯥꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯅꯪ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯕꯅꯤꯅꯦ ꯁꯤꯒꯗꯕ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯅꯪ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛꯇ ꯏꯁꯤꯡ ꯑꯗꯨ ꯄꯤꯊꯔꯛꯏ ꯏꯔꯤꯛ ꯌꯥꯝ ꯋꯥꯅ ꯂꯩꯕꯗꯨ ꯎꯔꯒ ꯅꯨꯄꯥ ꯑꯃꯅ ꯑꯩꯈꯣꯏꯁꯨ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯗꯣꯏꯕ ꯖꯥꯠꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯇꯧꯍꯩꯕ ꯅꯠꯇꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯈꯪꯅ ꯈꯪꯅ ꯄꯩꯁꯥꯇꯕꯨ ꯐꯪꯕꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯅꯠꯇ꯭ꯔꯣ ꯏꯁꯥ ꯏꯁꯥꯅ ꯌꯥꯅꯅ ꯍꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯇꯧꯁꯤꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯩꯕꯣ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤꯁꯨ ꯈꯪꯗꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯗꯣꯏꯁꯦ ꯑꯗꯣ ꯂꯤꯡꯖꯦꯜꯗ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤꯗꯅ ꯑꯗꯨ ꯅꯨꯄꯤꯁꯤꯅ ꯍꯥꯏꯗꯣꯛꯂꯒꯅ ꯃꯌꯥꯝ ꯏꯈꯪ ꯈꯪꯅꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯗꯁꯥ ꯇꯥꯒꯗꯧꯔꯤꯕꯅꯤꯅ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯦ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯊꯥꯗꯣꯛꯄꯤꯒꯦꯕꯨ ꯑꯃꯨꯛ ꯏꯁꯣꯏ ꯁꯣꯏꯅꯔꯅꯤꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯗꯁꯥ ꯇꯥꯗꯅ ꯏꯔꯤꯛꯇꯨ ꯃꯣꯏꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯈꯣꯏꯅ ꯁꯤꯕ ꯀꯤꯔꯤꯕ ꯑꯗꯨꯝꯅ ꯑꯩꯁꯨ ꯀꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯁꯤꯕ ꯀꯤꯗꯦ ꯍꯥꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯥꯠꯂꯣ ꯑꯩꯁꯦ ꯅꯨꯄꯥꯁꯤꯡꯗꯣ ꯇꯨꯃꯤꯟ ꯂꯩ ꯏꯔꯤꯛꯇꯣ ꯑꯃꯨꯛ ꯄꯦꯟꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯠꯀꯗꯕ ꯂꯩꯔꯕꯗꯤ ꯍꯥꯠꯂꯣ ꯃꯤꯕꯨ ꯁꯨꯝꯅ ꯋꯥꯅ ꯆꯥꯛꯅ ꯑꯣꯠꯂꯒ ꯊꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯨꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯂꯣ ꯅꯈꯣꯏ ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯕꯗꯥꯏ ꯅꯨꯄꯤ ꯂꯩꯔꯦ ꯍꯥꯏꯕꯗꯥꯏ ꯍꯥꯠꯂꯣ ꯑꯩꯁꯦ ꯍꯥꯠꯂꯣ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯨꯝꯅ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯅꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯁꯨ ꯌꯦꯡꯉꯨ ꯁꯤꯜꯚꯤꯌꯥꯕꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯏꯔꯤꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯗꯨꯝꯅ ꯃꯈꯣꯏꯗ ꯆꯩꯔꯛꯄꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏ ꯑꯗꯣ ꯃꯈꯣꯏꯁꯨ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯅꯨꯄꯥ ꯃꯈꯣꯏꯁꯤꯡꯗꯨꯒꯤ
ahal khara oiba amana irik ki manakta changsillaga nangi mingdo irik haiba natro abema ha aigi ming hangleibasina kari maramgino ha nahanda natro noibu aigi minga pandana aibu karim kathaina kibado yengoi nang sawat kidu ai nangonda kaigumba amta haige nang masi matang di yaw ko aikhoi se nang na yam phattaba magum na su uganu hoi summi phibam masida nang na phana uningai di leite khoida ado nang goi khoina thaduk lage nang akhoi budi amukta kallu nang gi punsi busu kal lage nang lingjel gi mamangda sikhra hain hai khrage lingjel gi mamangda amuk hanna nang gi sakse utkanu bema nang yaro aidi lingjel gi mamangda kari gi lotoino ai gi sakse kai gi uloi toribnu ha nupa singdo matha sana lebidu uraga fare adudi aina khoibu kallage aigi oinadi adubu lingjel de aina ngakbi ba sungam ngamlaroi ma aina soidan lamun khumkhini nate adumna tawba yade ma luhunga dawraba hayengda ngairabani bema nangna dumna tawrabadi aikhoisu soidana singnakhrani aikhoibusu pulisingna phakhrani nakhoi kanagino phone amta piro ai phone amta tawjege mafam asida aikoi kanamta phone paide nangna wari sada yade haragana hayengi numita numidangda mafam se thadoktuna chatlase asomda aikoi gi lefam le aduda chatlaga phone adu tawro irik chingnerap tawna karigino haisya irikna dumna chingnerap tawna makhoide yenglakpaduda nupa ahan khara oirap tawbuduna chingnagana aikoi kesuk tawra tawbu nang aikoi budi kalluko irikto wakhanda hoida sirasi changlaga chang laibak hekta yengle hayengse nang ngarang handagi karimta charaktri aduna khara khajik chanaba taw irikto mayun chatri phawbudi karimta chakhraroi khankhra male chaw haiba yadre nungan bangai bidachu warabani ma mathangi numit ki ayungni poiresu somda makhoi gi ka oge doribudugi pochai thampam chapam singdo ningthina sem saduna le luhongba hengda ngairibu matam sida atopu wakhan khankhidre poire nakan amaromdani maibudugi wakhal pukningda karigumba ithilama phauruktuna khudakta khongrai chanduna mamit anido usillaga yengle mangonda phauribado karino haine mapu mana silakliba thaurang oira male maiba nupado isorga wari sari pumnama isorgi mafamdagi khangle haujikti mamit pangthoklaga imungda changle aduga lik anidu puthoklaga mamangda thammi masina oiba tai nahan angang wa khara lotpagi mami ama tai haina khankibane ainasu haujikti pumnama khangle ai aduna thawai ase yam kuina asumna lahinba yadre ai haujik mabu kaurage mamit ani usinduna silibabu laison tinsol tawduna maibaduna kaurukle somda magi kada leirambani maibaduna adumna mabu hanjin kauruklabada laiba yadre manakong ado kanna mensillaga magi akiba fanglaba safam madu olakle hakchang adudagi tholake hek tawbuga sorado phuina holaga aibu kauriba na aina kaidobo ngamge habado nang yengo asi hairamlaga hakchang adudagi thokre lingjellado asiba magumna famung aduda taaduna le somda maibugi manakta hek yobuga sabtra amaga thoklei mangmangmakta de lepga khonjeldo ani hum thokna hey maiba nakna aibu hanjin kauriba karigina nang nathwai mangningrabadi aibu thado aibu hanjin kawganu
ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯧꯕꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ, ꯅꯪꯕꯨ ꯑꯋꯥꯕ ꯄꯤꯒꯦ ꯍꯥꯏꯅ ꯀꯧꯕ ꯅꯠꯇꯦ꯫ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯄꯥꯝꯗꯦ, ꯑꯩ ꯅꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯔꯣꯏ꯫ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯃꯄꯨ ꯃꯉꯣꯟꯗꯒꯤ ꯈꯪꯂꯦ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤ ꯑꯍꯤꯡꯕꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩꯕꯁꯦ ꯇꯧꯍꯩꯗꯦ꯫ ꯅꯪꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯑꯃꯃꯝ ꯂꯩ꯫ ꯈꯦꯠꯅꯕꯁꯤ ꯂꯩꯔꯝꯕꯅꯅꯤ ꯑꯁꯤꯕꯒ ꯑꯍꯤꯡꯕꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕꯁꯦ꯫ ꯂꯩꯐꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯅꯅꯤꯀꯣ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯄꯥꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯗ꯭ꯔꯦ, ꯆꯪꯖꯐꯝ ꯄꯤꯕꯤꯗ꯭ꯔꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯅꯅꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯈꯛ ꯇꯧꯕ ꯌꯥꯗꯦ꯫ ꯅꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯅ ꯄꯦꯟꯅꯕ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯇꯥꯛꯂꯒꯦ꯫ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯇꯁꯦꯡꯕ ꯃꯁꯛ ꯇꯥꯛꯂꯒꯦ꯫ ꯃꯊꯪ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯅꯪ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯅꯨ꯫ ꯁꯤꯜꯚꯤꯌꯥ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯐꯝ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩꯒꯤ ꯁꯛꯐꯝ ꯑꯗꯨ ꯑꯣꯜꯂꯛꯇꯨꯅ ꯃꯥꯏꯕꯗꯨꯗ ꯀꯞꯄꯒ ꯍꯥꯏꯖꯔꯛꯏ, ꯍꯦ ꯃꯥꯏꯕ, ꯑꯩ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯃꯍꯥꯛꯀ ꯊꯨꯡꯅꯧ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ ꯊꯨꯡꯅꯖꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯦ ꯊꯋꯥꯏ ꯑꯣꯏꯖꯔꯕꯁꯨ ꯏꯈꯨꯠ ꯑꯁꯤꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯄꯔꯦꯡꯗꯣ ꯍꯨꯛꯄ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯁꯤꯃꯇꯪꯗꯤ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯅꯨꯄꯤ ꯃꯆꯥ꯫ ꯏꯈꯨꯠ ꯑꯅꯤꯁꯦ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ, ꯃꯁꯤꯃꯇꯪꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯃꯥꯏꯕꯗꯨꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯕ ꯑꯣꯏꯕꯅ ꯑꯗꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯐꯔꯦ ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯀꯤ ꯅꯅꯤꯡ ꯊꯨꯡꯖꯔꯣ꯫ ꯁꯤꯜꯚꯤꯌꯥꯗꯨ ꯍꯔꯥꯎꯕꯒꯤ ꯄꯟꯈꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯁꯨ ꯑꯃꯨꯛ ꯂꯤꯡꯖꯦꯜꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯂꯩꯃꯁꯨ ꯆꯪꯂꯦ꯫ ꯑꯗꯨꯒ ꯍꯧꯒꯠꯂꯕꯣ ꯅꯪꯕꯣ? ꯑꯩ ꯍꯧꯖꯤꯛꯋꯥꯏꯗ ꯆꯪꯂꯛꯑꯝꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯍꯧꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯕꯅꯤ, ꯋꯥꯔꯝꯃꯅꯤꯅ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯤꯜꯚꯤꯌꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯨꯏꯅ ꯂꯩꯌꯨ ꯍꯥꯏꯕ ꯇꯝꯂꯝꯗ꯭ꯔꯦ ꯏꯃꯥ꯫ ꯑꯉꯥꯎꯕꯤ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣꯅꯦ? ꯀꯞꯀꯅꯨꯁꯦ꯫ ꯏꯃꯥ ꯏꯆꯥ ꯂꯥꯞꯅꯅ ꯂꯩꯅꯩ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯅꯪꯗꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯏꯆꯥ ꯂꯥꯞꯅꯕ ꯀꯧꯗꯦ, ꯃꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯅꯤꯅꯦ꯫ ꯏꯃꯥꯁꯨ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ, ꯏꯆꯤꯜ ꯏꯅꯥꯎ, ꯏꯃꯥ ꯏꯈꯨꯔꯥ ꯏꯇꯣꯟꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯂꯒ ꯃꯁꯤꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯅ ꯅꯪꯁꯨ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯅꯪꯅ ꯏꯃꯥꯕꯨ ꯎꯅꯤꯡꯂꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯂꯥꯛꯎ꯫ ꯏꯃꯥꯅ ꯏꯆꯥꯕꯨꯁꯨ ꯎꯅꯤꯡꯂꯕꯗꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯤ꯫ ꯁꯦ, ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯂꯩꯃꯗꯤ ꯈꯪꯖꯗꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯁꯤꯜꯚꯤꯌꯥꯗꯨ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯄꯛꯏ꯫ ꯃꯃꯥꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯥꯅ ꯈꯟꯖꯔꯤꯕꯗꯣ ꯌꯥꯔꯔꯣꯏ ꯈꯪꯂꯛꯄꯗꯒꯤ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯁꯣꯝꯗ ꯏꯔꯤꯛ ꯑꯗꯨ ꯃꯈꯣꯏ ꯅꯨꯄꯥꯁꯤꯡꯗꯨꯒ ꯄꯨꯟꯅ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯁꯨꯝ ꯆꯠꯅ ꯏꯔꯤꯛꯇꯤ ꯃꯈꯣꯡ ꯊꯥꯡꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯆꯥꯗꯕꯅ ꯃꯁꯥꯗꯣ ꯆꯣꯛꯊꯔꯕꯅꯤ꯫ ꯏꯔꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ, ꯏꯔꯤꯛ, ꯂꯥꯟꯅ ꯈꯟꯒꯅꯨꯁꯦ, ꯑꯩ ꯁꯝꯕꯤꯒꯦꯅꯦ, ꯅꯪꯅ ꯆꯠꯂꯤꯕꯗꯣ꯫ ꯏꯔꯤꯛꯇꯣ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨ ꯁꯝꯕꯤꯔꯒ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯆꯤꯡ ꯂꯝꯕꯤꯒ ꯑꯣꯏꯔꯦ, ꯋꯥꯡꯒ ꯋꯥꯡꯉꯤ꯫ ꯀꯥꯈꯠꯄꯗꯣ ꯇꯁꯦꯡꯅ ꯏꯔꯤꯛ
ꯋꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯋꯥꯔꯁꯨ ꯋꯥꯅ ꯂꯥꯛꯏ ꯌꯧꯒꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯣꯔꯦ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ ꯅꯪꯕु ꯋꯥꯔꯕꯣ इसिंग खरा थक्सिनगेरा इरे यारे थक्त्रसु खरा चटलब मतुंग मखोइना चटलिब मफम अदु यौरे अदुबु इरिक्ति मफम अदु हेक यौबगा वांथाखरे नुपासिंग अदु पाखले ngayhakti adubu makhoisu wabana makhoisu ngayhakti irikpu kyan tarakpa ngairame ngaina makhoisu tumthakhirame taibung mapugi lilase angakpani punchi tangkak matek asida sanariba lilasing ase angakpani ngakpa nonganbagani kundolengba loibagani somda iriksu mamit tapna panglakpani akoibududa yenglaga aibu mafamsida kamdongna yorkhibano asi harga phuk hawale phamung macha lairubaduda tumlaga lerame man hek kumthage tawbuga makhada borada tumlibasing ado amuk ure irikado madu ubuda pakhatnamu fat nak yette yeng aduga tamna kaure ibung mana tamna sum kawbaduda leiribasingdusu mikap thogle kadaino phone ai phone tawgi mangonda hoi ngayakta ngayu ko asi harga phone ado losillaga thambani adu lauthoklaga irikta phone ado pi aduga irik nang gyan tawko aikoina nangbu kanbibani nangnasu aikoibu kanbiu ko irikto phone aduda yenglaga nokphet tawre aduga phone ado mamada hana toksile mama phone la ibudo paikhaluni nangbo kanano yengu khangdine makhoidu pari hoida police singa wari satuna leramani phone ado phat paikhatlaga kana somda mama gi khonjal do hek tabaga idikto peri tawre adu harauna ima machanu pigi khonjel adu sanare do pakhatpaga ngakpaga khangkau kaude bema ima gi irik nang kadai da lege ha dan makai kadai da lege ima da hayo nang kai sutau to bandatro ima lake nang kadai da lege ima ai sita laye ai yam wari ima ai bulaw ima ai ima hoi udaba numit masing yam silakle leiriba pari ibohal rada thoiba policing do sanare de loine yengle phone do kakre sanare ta tawrubada ob laikre somdana ima phone du yenglubadadi net yatraba male chingu oire irikto hingningna kapakle somda pari ka police tu ga tawraga irikna phone tawrakiba mafam ado kadai da no khangnabagi gari thawdoktuna chatkre lehoriba anchingduju makhoina chatkibadugi matung oiramna inare phone che kaidaukrege network yadre ai asaida thoklaga net yabra yengi ire ngaiko nangna du semdrasu makhoi laani irik nupa adu de yenglaga kamdauna nupa adu nokphet tawraga yengoi nang mangkhre nang thiba phangdra base annamba mi loina khangnarabani wanaribani pakhatlibani nangi imana hena mayamdagi mathwai waribani nangna phone tawrami phone kakre phone tawbuda satkhitra base nangi imana nangi babada tamlamnani adagi nangi babada police ta pau pikini police tabu mafam ase tamkhrabadi mafam ase thibada kachu aruba oiraroi matamse thaina natrabani ri wari sigi tangkak asi matang asida losinjare adomna wari se tabiraga adomgi mod adu comment box ta thampiram
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫